Ngasisu mahausa-gumna Sana Lebak Story Collection na mayamgidamak nungairaba Phunga Wari ama putuna lakjari. Wari asigi maming na Nupi ani Lonba Amujao. Wari asibu thabirakpa na Nungshi Haobijam. Thaina mamangai ngalingay matamda khul amada chaurel kauba nupa amagi macha ahum khak yaujarami. Chaurel gi macha ahum du nupa na ahal oirami. Macha nupa adugi maming na thangamba kaurami. Aduga thangambagi makha ani makti nupi ngakta oirami. Adugi sumathakta ani subi aduga ahum subi aduga naurol suyamna khuba oirami. Aduna ani do thamu namu oibana chaurel gi nupi sakhi tombi do macha nupi ani du laknabada yamna warami. Nongmagi namita chaurel macha ahumga magi loinabi sakhi tombi ga loinana mapam lamdamda laklami. Matamda sakhi tombigi mabunga manamagana makhoi ani don silaga. Ibema nangbu nasanupi ani silaknababu ngamlibro. Aikhoi gi isa amakhak laknaba si phawba anthokna waraba kansida. Inama karidi upai le isa kaubani na hundoklubasu yada ngamnaba hotnari. Kanade nasanupi ahal abemase aikhoida ngasidagi thamlamo. Inamana mabu senabirage. Hayeng nangna nasa khara komlaba kanda amuk thilaklabasu. Hoi adai inamma hoida amuk yesilabadi haina khaliba. Achawbana ibema karigi adumna khalibano. Nabung nanama lairibase ichalgidamaktani. Karisu khalunu. Abema se aikhoigisu icani. Nanamana kupna senajasani. Hoi tada adudi ngasigidi nasalhoi amu hanjakrage. Asi haiduna sakhi tombi hoido mayumda hankirami. Abemadi mama hoina mabu hundoklamba aduda mamabu kauduna pangkapta kaplami. Matamduda thabalaina abemabu matam bagta pamkhatpiduna. Abema kapkanuse ine wahayise. Ine ha imaga pahabagana aibu asida hundoklami se makoina ibu nusidabagiro. Abema karige adumna hairibano. Namaga nangi pabagana nangbu nusidabagi asida thamnamba natiye. Nanaw nupiga nangalaknabado namado yamna ware. Aduna matam kharadi imaubune nene halga laihau haina thamlamlibane. Imaudi haiba inbinina kapayade. Ine hanna imaugi wari sune he libidawribane. Asi haiduna thabalaina abemado kaptanaba haiduna thembirami. Abema sumane hana themlakpaduda kapadu khara phakirami. Aduga kaplubagi makholdu isisina. Ineha aigi haitup lalusu laibiu ko. Laini imaugi bo haitup lalusu laini chini hainga su laibini. Laini. Ase umro as aidi haitup lalusu laibi daure. Chini haingan su chadaure. Asi haiduna abemadu harauna makutkadu phurami. Abemagi mataudu thabalaido nungsina. Abemagi makokda nanthabirami. Asomdana sakhi tombido san kangpot aduda tonglini haina tauribado mamitagi mapi tapna tapna sinthaba horaklami. Matamduda chaurel su magi loinabina kaplibado ubada tapna. Mama karigi kaplibano? Makhoi babung apikpa ichanupi aduna mama aibu kauraga tengtha haubado ai thamoisi puba ngamdrene. Ha mama adugi oirabadi thoina khanchilunda nangna mabu nungsidaduna hundoklambadi nattedana tanjani yadabagini aikhoisu toina icha thoibigi manakta chatlaga loire. Asi haiduna chaurelna magi loinabibu themjinbirami. Sakhi tombisu mapurebana themjinu hai khara hairakpa aduna mapungningsu khara chauthokjarami. Asumna namit nini humni haukraba tungda laibuk thibadagi sakhi tombi hoigi mapam lamdamgi akoibagi khul ani ahumdu itha thajadana turel kaibadagi ising khangchau chawba haibada oirami. Hai mama posa yamsinba yabu yamsilu. Oirakliba matawsida aikhoi kuin leithabi yagadaba mande. Hoi moi babu ado isa thoibaga abemaga se amukta makhoi ani se hana thangdoknaba tawsi. Hoi
ꯑꯩ ꯃꯈꯣꯏ ꯑꯅꯤꯁꯤ ꯇꯨꯔꯦꯜ ꯋꯥꯡꯃꯒꯤ ꯂꯩꯄꯨꯡ ꯐꯥꯎꯕꯗ ꯊꯥꯡꯗꯣꯛꯂꯨꯈꯤꯒꯦ ꯑꯩꯅ ꯍꯟꯖꯤꯜꯂꯛꯄꯗ ꯅꯪ ꯄꯣꯠ ꯆꯩꯁꯤ ꯂꯣꯏꯅ ꯌꯣꯟꯕ ꯂꯣꯏꯔꯝꯂꯣꯀꯣ ꯍꯣꯏ ꯍꯣꯏ 이마기 토이바 아비엠마 나코이 애니 세 히세 통칼로 라올라 나코이 애니 하나 탕독로라게 ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕꯅ ꯑꯉꯥꯡ ꯑꯅꯤꯗꯣ ꯍꯤꯊꯛ ꯑꯗꯨꯗ ꯐꯝꯍꯜꯂꯒ ꯇꯨꯔꯦꯜ ꯋꯥꯡꯃꯒꯤ ꯏꯁꯤꯡꯅ ꯊꯨꯝꯗꯕ ꯂꯩꯕꯨꯡ ꯑꯗꯨ ꯇꯝꯅ ꯍꯣꯟꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯁꯈꯤ ꯇꯣꯝꯕꯤ ꯍꯣꯏꯗꯤ ꯃꯄꯥꯝ ꯂꯝꯗꯝꯗ ꯏꯁꯤꯡ ꯏꯆꯥꯎ ꯃꯥꯌꯣꯛꯅꯔꯤꯕ ꯑꯗꯨꯒꯤ ꯄꯥꯎ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯁꯈꯤ ꯇꯣꯝꯕꯤ ꯃꯇꯩ ꯃꯅꯥꯎꯗꯤ ꯃꯆꯥ ꯑꯍꯟꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯟꯗꯅ ꯂꯩꯔꯝꯃꯤ ꯑꯁꯣꯝꯗꯅ ꯑꯕꯦꯝꯃꯗꯤ ꯆꯥꯎꯔꯦꯜꯒ ꯊꯥꯕꯜꯂꯩꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ 이싱 ꯊꯨꯝꯕ ꯌꯧꯗꯕ ꯈꯨꯟꯖꯥ ꯑꯃꯒꯤ ꯌꯨꯝꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯈꯣꯏꯅ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯕꯦꯝꯃꯅ ꯏꯇꯥ ꯅꯪꯗꯤ ꯅꯣꯏꯒꯤ ꯏꯃꯥꯒ ꯄꯥꯕ ꯑꯕꯣꯛ ꯏꯄꯨ ꯍꯣꯏꯒ ꯄꯨꯟꯅ ꯂꯩꯕꯅꯤꯅ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤꯀꯣ ꯑꯩꯒꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯕꯦꯝꯃ ꯋꯥ ꯍꯥꯏꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯅ ꯑꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯇꯥ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯁꯨ ꯑꯕꯣꯛ ꯏꯄꯨꯁꯨ ꯅꯪꯒꯤꯒ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯕꯦꯝꯃ ꯊꯣꯏꯕꯤꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯝꯕ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯁꯦꯡꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯤꯆꯥꯒꯤ ꯃꯃꯥꯗꯣ ꯏꯃꯨꯡꯗꯒꯤ ꯏꯁꯧ ꯂꯥꯡꯗꯨꯅ ꯊꯣꯛꯂꯛꯂꯒ ꯍꯩ ꯊꯣꯏꯕꯤꯆꯥ ꯅꯪ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯑꯩꯅ ꯍꯥꯏꯁꯤꯕꯨ ꯇꯥꯗ꯭ꯔꯣ ꯂꯥꯎ ꯍꯥꯏꯕꯅꯤꯃꯤ ꯅꯪꯕꯣ ꯊꯣꯏꯕꯤꯆꯥ ꯃꯃꯥ ꯏꯕꯦꯝꯃꯅ ꯂꯥꯎ ꯍꯥꯏꯅ ꯀꯧꯔꯤꯕꯗꯣ ꯇꯥꯁꯤꯟꯅꯗ ꯑꯗꯨꯃꯛ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤꯆꯥꯅ ꯇꯥꯁꯤꯟꯅꯗꯅ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯂꯩꯕꯗꯨ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯜꯂꯞꯅ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯇꯥꯁꯤꯟꯅꯗꯕꯤꯗꯒ ꯁꯥꯟꯅꯗꯅ ꯂꯩ ꯍꯥꯏꯋꯥꯅꯤ ꯐꯩ ꯀꯥꯏꯗ ꯂꯩꯈ꯭ꯔꯦ ꯆꯩꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯆꯥꯒꯤ ꯃꯃꯥꯗꯣ ꯆꯩ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯉꯁꯥꯏ ꯃꯈꯩ ꯇꯥꯁꯤꯟꯅꯗꯅ ꯂꯩꯔꯝꯕꯤ ꯊꯣꯏꯕꯤꯆꯥꯗꯨ ꯃꯃꯥꯅ ꯆꯩ ꯄꯜꯂꯛꯄ ꯑꯗꯨꯗ ꯀꯤꯅ ꯏꯃꯥ ꯑꯩ ꯂꯥꯛꯀꯦ ꯀꯩ ꯍꯥꯏꯕꯅꯣ ꯑꯩꯅ ꯅꯪꯕꯨ ꯑꯁꯤꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯁꯤꯡꯁꯤꯒ ꯄꯨꯟꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯂꯥꯎ ꯏꯃꯨꯡꯗ ꯂꯩꯔꯣ ꯂꯥꯎ 이몽도 ꯑꯗꯨꯝ ꯂꯩꯁꯤꯟꯕꯗꯣ ꯍꯩꯅꯗꯦꯕ 이따 ꯑꯕꯦꯝꯃꯒ ꯉꯥꯏꯍꯥꯛ ꯁꯥꯟꯅꯈꯤꯒꯦꯕ ꯌꯥꯔꯣꯏ ꯑꯩꯅ ꯂꯥꯎ ꯍꯥꯏꯗꯤꯅꯦ ꯌꯥꯝ ꯊꯨꯅ ꯂꯥꯎ ꯊꯣꯏꯕꯤꯆꯥ ꯃꯃꯥꯅ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯑꯕꯦꯝꯃꯗ ꯑꯣꯟꯁꯤꯜꯂꯒ ꯏꯇꯥ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯪꯈ꯭ꯔꯒꯦꯀꯣ ꯍꯌꯦꯡ ꯑꯣꯏꯅ ꯁꯥꯟꯅꯔꯁꯦ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯕꯦꯝꯃꯗꯣ ꯊꯣꯏꯕꯤꯆꯥꯅ ꯆꯪꯈ꯭ꯔꯤꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯄꯨꯝꯕꯗꯨ ꯊꯥꯕꯜꯂꯩꯁꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯁꯪꯇꯞ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯒꯤ ꯃꯔꯨꯝꯗꯒꯤ ꯎꯔꯝꯃꯤ ꯃꯄꯨꯛꯅꯤꯡꯗ ꯍꯦ ꯅꯣꯡꯗꯝꯕ ꯅꯪꯅ ꯁꯥꯟꯅꯔꯤꯕ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯁꯨꯛ ꯅꯧꯔꯤꯕꯤ ꯏꯃꯧ ꯑꯁꯤꯒꯤ ꯃꯐꯝꯗ ꯑꯋꯥꯕꯒꯤ ꯃꯁꯛ ꯉꯛꯇ ꯑꯁꯤ ꯈꯟꯅ ꯊꯥꯕꯜꯂꯩ ꯎꯄꯥꯏ ꯂꯩꯇ ꯏꯁꯤꯡ ꯆꯥꯎꯕ ꯑꯗꯨꯗ ꯍꯟꯊꯈ꯭ꯔꯕꯗꯤ ꯐꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯑꯁꯣꯝꯗꯅ ꯁꯈꯤ ꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯥ 3ꯗ ꯉꯥꯏꯔꯤꯕ ꯑꯗꯨ ꯃꯔꯝ ꯏꯔꯩ ꯂꯩꯇꯅ ꯄꯪꯀꯞꯇ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ ꯆꯥꯎꯔꯦꯟ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯀꯞꯄ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕ ꯑꯗꯨꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ ꯃꯃꯥ ꯅꯪꯕꯨ ꯑꯉꯥꯡꯗꯣ ꯑꯃꯨꯛꯇ ꯊꯦꯝꯃꯨ ꯀꯩꯗꯧꯒꯦ ꯃꯈꯣꯏ ꯃꯄꯥ ꯑꯩꯁꯨ ꯊꯦꯝꯂꯤꯕꯅꯤ ꯇꯣꯛꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯁ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯃꯃꯥ ꯑꯩꯕꯨ ꯈꯨꯔꯥꯇꯣꯝꯆꯥꯗꯣ ꯉꯥꯏꯍꯥꯛ ꯀꯧꯔꯨꯖꯣꯔꯥ ꯍꯣꯏ ꯃꯈꯣꯏ ꯃꯄꯥ ꯑꯗꯨꯅ ꯐꯒꯗꯧꯕ ꯃꯥꯜꯂꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯥ ꯊꯣꯏꯕꯒ ꯏꯆꯥ ꯇꯣꯝꯕꯤꯒ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯣ ꯑꯩ ꯃꯥꯏꯕ ꯀꯧꯔꯨꯈꯤꯒꯦ ꯃꯗꯨ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯔꯦꯟ ꯑꯗꯣ ꯃꯥꯏꯕ ꯀꯧꯕꯅꯤ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯊꯥꯕꯜꯂꯩ ꯍꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯏꯁꯤꯡ ꯆꯥꯎꯈꯠꯂꯛꯂꯝꯃꯤ ꯏꯁꯤꯡ ꯆꯥꯎꯈꯠꯂꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯑꯆꯧꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒ ꯑꯉꯥꯡ ꯑꯅꯤꯗꯨꯒ ꯂꯣꯏꯅꯅ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯂꯁꯤ ꯍꯥꯏꯅ ꯋꯥꯔꯦꯞꯅꯔꯝꯃꯤ ꯑꯁꯣꯝꯗꯅ ꯆꯥꯎꯔꯦꯟꯅ ꯃꯥꯏꯕ ꯀꯧꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯈꯨꯗꯥꯡ ꯃꯤꯍꯨꯜ ꯄꯥꯏꯕꯗ ꯂꯝꯂꯥꯏ ꯑꯣꯛꯅꯔꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯁꯈꯤꯗꯤ ꯏꯄꯥ ꯄꯥꯈꯠꯅ ꯈꯨꯔꯥꯅ ꯈꯔ ꯐꯅꯕ ꯂꯩꯗꯥꯏꯅꯕꯤꯔꯣ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯀꯞꯄꯗ ꯑꯩꯅꯦ ꯃꯥ ꯊꯦꯝꯕ ꯂꯥꯛꯅꯕꯗ ꯈꯨꯗꯥꯡꯁꯤ ꯐꯥꯎꯕ ꯄꯨꯡꯁꯤ ꯁꯤꯊꯔꯦ ꯀꯩꯁꯨ ꯈꯟꯒꯅꯨꯗ ꯅꯪ ꯈꯨꯔꯥꯅ ꯐꯅꯕ ꯑꯗꯨꯃꯛ ꯂꯩꯗꯥꯏꯅꯒꯦ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯅꯆꯥꯅꯨꯄꯤ ꯑꯍꯟꯗꯨꯗꯤ ꯎꯗꯦ ꯃꯥꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯈꯨꯔꯥ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯏꯀꯥꯟ ꯀꯥꯟꯅꯗꯕ ꯑꯁꯤꯗ ꯃꯃꯥꯁꯦ
ꯑꯅꯤꯃꯛ ꯍꯣꯠꯅꯕꯗ ꯋꯥꯔꯦ ꯍꯥꯏꯗꯅ ꯑꯁꯣꯝꯗ ꯏꯕꯥ ꯏꯆꯦ ꯍꯣꯏꯗ ꯏꯆꯥꯅꯨꯄꯤꯗꯣ ꯂꯩꯈꯤꯕꯅꯦ ꯑꯁ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤꯒ ꯆꯥꯎꯔꯦꯜ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯆꯤꯡꯅꯅ ꯈꯨꯔꯥ ꯀꯔꯤ ꯄꯥꯎꯅꯣꯅꯦ ꯅꯣꯏꯕꯨ ꯀꯔꯤꯃꯠꯇ ꯇꯥꯗꯦꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯅꯈꯣꯏꯒꯤ ꯏꯕꯦꯝꯃꯒꯤ ꯃꯄꯥꯝ ꯂꯩꯀꯥꯏꯗꯨꯗꯤ ꯏꯁꯤꯡ ꯏꯆꯥꯎꯗ ꯈꯨꯜꯗꯨ ꯌꯨꯝ ꯑꯃꯠꯇ ꯃꯤ ꯂꯩꯕ ꯉꯝꯅꯗꯗꯅ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯦ ꯍꯥꯏꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏ ꯇꯥꯆꯧ ꯍꯣꯏ ꯏꯅꯝꯃ ꯍꯣꯏꯅꯗꯤ ꯄꯥꯎ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦꯅ ꯏꯕꯦꯝꯃ ꯏꯁꯤꯡꯗꯨ ꯈꯨꯗꯛꯇ ꯆꯥꯎꯈꯠꯂꯛꯄ ꯑꯣꯏꯕꯗꯨꯗ ꯄꯥꯎ ꯍꯥꯏꯔꯛꯄ ꯈꯨꯗꯣꯡꯆꯥꯗꯕ ꯑꯣꯏꯔꯝꯒꯅꯤ ꯑꯉꯥꯡꯒꯤ ꯂꯥꯏꯗꯣ ꯍꯣꯔꯦꯟ ꯈꯣꯏꯔꯝꯂꯁꯤ ꯍꯧꯖꯤꯛꯀꯤꯗꯤ ꯈꯨꯔꯥꯅ ꯀꯞꯄ ꯐꯅꯕꯗ ꯇꯧꯕꯤꯔꯝꯂꯒꯦ ꯀꯗꯥꯏ ꯑꯉꯥꯡꯗꯨ ꯈꯨꯔꯥꯗ ꯄꯤꯔꯛꯑꯣ ꯍꯣꯏ ꯈꯨꯔꯥ ꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯣ ꯃꯥꯏꯕ ꯑꯗꯨꯗ ꯁꯤꯟꯅꯔꯝꯃꯤ ꯃꯥꯏꯕ ꯑꯗꯨꯁꯨ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯜꯂꯒ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯥꯗ ꯅꯥꯟꯊꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯀꯞꯄ ꯈꯪꯇꯣꯛ ꯇꯣꯛꯈꯤꯔꯝꯃꯤ ꯁꯦ ꯅꯆꯥꯁꯤ ꯂꯧꯔꯣ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦ ꯌꯥꯅꯤ ꯈꯨꯔꯥ ꯅꯆꯥ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯤꯟꯗꯣꯛꯆꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯟꯅ ꯃꯥꯏꯕ ꯑꯗꯨꯕꯨ ꯊꯤꯟꯗꯣꯛꯄꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯑꯆꯧꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒ ꯑꯉꯥꯡ ꯑꯅꯤꯗꯨꯒ ꯀꯪꯐꯥꯟꯒꯤ ꯂꯝꯕꯦꯜ ꯇꯥꯕ ꯃꯄꯥꯜ ꯑꯃꯗ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯃꯃꯥ ꯅꯪꯅꯦ ꯑꯉꯥꯡ ꯑꯅꯤꯁꯤꯒ ꯂꯣꯏꯅꯅ ꯅꯤꯡꯊꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯣ ꯑꯩꯅꯦ ꯑꯥꯗ ꯂꯩꯍꯧꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯣ ꯑꯃꯨꯛꯇ ꯂꯧꯔꯨꯈꯤꯒꯦ ꯃꯈꯣꯏ ꯃꯄꯥ ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯉꯥꯡ ꯑꯅꯤꯁꯦ ꯑꯁꯨꯝ ꯂꯦꯡꯗꯅ ꯂꯩꯖꯔꯝꯁꯅꯤ ꯃꯃꯥ ꯃꯗꯨ ꯌꯥꯔꯣꯏꯅꯦ ꯏꯁꯤꯡ ꯏꯃꯥꯏꯁꯤꯁꯨ ꯌꯥꯝꯅ ꯀꯜꯂꯤ ꯑꯗꯨꯅ ꯅꯪ ꯑꯃꯨꯛ ꯇꯣꯡꯁꯤꯜꯂꯕꯗꯤ ꯄꯣꯠꯆꯩ ꯌꯥꯝꯅ ꯄꯨꯔꯛꯄ ꯌꯥꯔꯣꯏ ꯑꯗꯨꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯣꯡꯒꯦ ꯍꯥꯏꯕ ꯇꯥꯗ ꯃꯇꯣꯝꯇ ꯄꯣꯠꯆꯩ ꯂꯧꯕꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯍꯤꯗꯨ ꯍꯣꯟꯈꯤꯔꯝꯃꯤ ꯂꯩꯔꯥꯏ ꯃꯄꯥꯟ ꯑꯗꯨꯗ ꯊꯥꯕꯜꯂꯩꯁꯨ ꯑꯉꯥꯡ ꯑꯅꯤꯗꯨꯒ ꯇꯥꯁꯤꯜꯂꯒ ꯐꯝꯂꯝꯃꯤ ꯃꯇꯝꯗꯨꯗ ꯑꯆꯧꯕꯗꯨ ꯇꯨꯔꯦꯜꯒꯤ ꯑꯀꯟꯕ ꯏꯆꯦꯜ ꯃꯔꯛ ꯑꯗꯨꯗ ꯍꯤꯗꯨ ꯈꯔ ꯍꯣꯟꯊꯕ ꯍꯧꯕꯒ ꯑꯀꯟꯕ ꯏꯔꯩ ꯄꯨꯕ ꯅꯨꯡꯁꯤꯠ ꯑꯃ ꯀꯟꯅ ꯁꯤꯜꯂꯛꯂꯝꯃꯤ ꯏꯔꯩ ꯑꯗꯨꯒꯤ ꯏꯆꯦꯜꯅ ꯑꯆꯧꯕꯅ ꯇꯣꯡꯂꯤꯕ ꯍꯤ ꯑꯗꯣ ꯍꯨꯝꯗꯨꯅ ꯆꯦꯟꯊꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯩꯔꯥꯏ ꯃꯄꯥꯜ ꯑꯗꯨꯗ ꯊꯥꯕꯜꯂꯩ ꯃꯄꯨꯔꯣꯏꯕ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯍꯤꯛꯅ ꯇꯦꯡꯊꯔꯝꯃꯤ ꯃꯈꯣꯏ ꯃꯄꯥ ꯀꯔꯤꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯕꯣ ꯀꯔꯤꯅꯣ ꯎꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ ꯊꯧꯕꯅ ꯕꯥꯕꯥ ꯑꯕꯦꯝꯃꯅ ꯃꯥꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯗꯨꯒ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯏꯆꯥꯎꯗ ꯇꯥꯎꯊꯈ꯭ꯔꯤꯕ ꯑꯆꯧꯕ ꯑꯗꯨꯕꯨ ꯀꯟꯅ ꯀꯧꯗꯨꯅ ꯀꯞꯂꯝꯃꯤ ꯑꯆꯧꯕꯁꯨ ꯏꯆꯥꯎ ꯑꯗꯨꯒꯤ ꯑꯀꯟꯕ ꯏꯆꯦꯜꯅ ꯆꯦꯟꯊꯈꯤꯕꯅ ꯑꯔꯣꯏꯕ ꯑꯗꯨꯃꯛ ꯑꯣꯏꯈꯤꯔꯝꯃꯤ ꯊꯥꯕꯜꯂꯩꯁꯨ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯕꯒꯤ ꯑꯋꯥ ꯃꯩꯆꯥꯛ ꯂꯥꯡꯂꯕꯁꯨ ꯑꯄꯤꯛꯄ ꯃꯆꯥꯅꯨꯄꯥꯒ ꯃꯃꯧ ꯅꯨꯄꯤꯒ ꯑꯗꯨꯒꯤ ꯈꯜꯂꯒ ꯀꯞꯅ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯁꯈꯤꯗꯣ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨ ꯏꯆꯥꯎ ꯃꯔꯛ ꯑꯗꯨꯗ ꯀꯔꯝꯅ ꯂꯩꯔꯝꯒꯗꯒꯦ ꯈꯟꯕꯗ ꯂꯥꯏꯃꯟ ꯀꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯆꯥꯎꯔꯦꯜ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯣꯟꯅ ꯀꯞꯄꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥ ꯅꯪꯕꯨ ꯋꯥꯈꯟꯗꯣ ꯍꯦꯟꯖꯤꯟꯅ ꯈꯟꯒꯅꯨ ꯀꯩꯗꯧꯒꯦ ꯏ ꯅꯧꯔꯤꯕ ꯅꯪꯅ ꯄꯪꯀꯞꯇ ꯀꯞꯂꯕꯗꯤ ꯅꯁꯥꯗꯣ ꯁꯣꯛꯂꯅꯤꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯄꯤꯛꯄ ꯏꯆꯥ ꯑꯗꯨꯅ ꯏꯆꯥꯎ ꯃꯔꯛꯇ ꯃꯃꯥ ꯑꯩꯕꯨ ꯀꯧꯔꯒ ꯑꯋꯥꯕ ꯈꯪꯂꯝꯒꯗꯕꯗꯣ ꯃꯗꯨ ꯈꯜꯂꯨꯕꯗ ꯑꯩ ꯃꯤꯠꯁꯤꯗꯒꯤ ꯄꯤꯁꯦ ꯇꯥꯔꯛꯀꯅꯨ ꯍꯥꯏꯕ ꯌꯥꯗꯤꯌꯦ ꯑꯗꯨꯒꯤꯕꯨ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯍꯌꯦꯡꯃꯛ ꯑꯩ ꯏꯆꯥ ꯊꯣꯏꯕꯤꯗꯨ ꯂꯧꯕꯤꯔꯨꯔꯒꯦ ꯁꯈꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯃꯆꯥꯅꯨꯄꯤꯗꯨ ꯂꯧꯕꯤꯔꯨꯔꯒꯦ ꯍꯥꯏꯕ ꯑꯗꯨꯗ ꯋꯥꯈꯜꯗꯨ ꯈꯔ ꯌꯥꯡꯗꯨꯅ ꯀꯞꯄ ꯑꯗꯨ ꯐꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯥꯎꯔꯦꯜꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝꯗ ꯆꯠꯂꯨꯕ ꯃꯇꯝꯗꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯌꯨꯝꯀꯩ ꯐꯥꯎꯕ ꯂꯣꯏꯅ ꯊꯨꯝꯕꯗꯒꯤ ꯈꯨꯜ ꯑꯗꯨꯗ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯂꯝꯕꯤꯗꯒꯤ ꯃꯤꯅ ꯄꯥꯎ ꯇꯝꯂꯛꯄꯗꯒꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯏꯆꯥꯎ ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯔꯁꯨ ꯊꯨꯝꯖꯤꯟꯗꯨꯅ ꯁꯤꯕ ꯐꯥꯎꯕ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯅ ꯇꯝꯂꯛꯂꯝꯃꯤ ꯆꯥꯎꯔꯦꯜ ꯃꯕꯥꯏ ꯃꯆꯦꯅ ꯀꯔꯣꯝꯗ ꯆꯠꯂꯝꯒꯅꯤ ꯃꯆꯥ ꯑꯗꯨꯅ ꯍꯤꯡꯂꯤꯕ꯭ꯔꯥ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗ ꯀꯪꯉꯧꯅꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯤ ꯄꯨꯔꯛꯂꯅꯤ ꯈꯟꯅ ꯍꯔꯥꯎꯅ ꯉꯥꯏꯖꯔꯝꯕꯤ ꯃꯃꯥ ꯑꯗꯣ ꯃꯄꯨꯔꯣꯏꯕꯅ
ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯏꯃꯪ ꯃꯪꯂꯒ ꯆꯪꯂꯛꯄ ꯑꯗꯨ ꯎꯕꯗ ꯏꯉꯛꯉꯛꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯏꯆꯥ ꯊꯣꯏꯕꯤꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯕꯒꯦ? ꯃꯃꯥ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ? ꯑꯩ ꯅꯪꯒꯤ ꯄꯥꯎꯈꯨꯝꯗꯨ ꯄꯤꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯜ ꯎꯄꯥꯏ ꯂꯩꯇ ꯃꯈꯨꯠꯅ ꯃꯀꯣꯛꯇꯨ ꯅꯥꯟꯗꯨꯅ ꯙꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯈꯤꯗꯨ ꯄꯥꯈꯠꯅ ꯅꯠꯇꯦ ꯇꯥꯆꯧ ꯍꯣꯏ ꯏꯅꯝꯃ ꯍꯣꯏꯒ ꯑꯃꯠꯇ ꯊꯦꯡꯅꯕꯤꯔꯛꯇ꯭ꯔꯕ꯭ꯔꯣ? ꯀꯔꯤ ꯇꯧꯔꯕꯒꯦ? ꯑꯗꯨꯛ ꯑꯋꯥ ꯄꯣꯠꯂꯨꯝ ꯄꯨꯕꯗꯧꯅ ꯇꯧꯔꯤꯕ ꯑꯗꯨꯕꯣ? ꯁꯦ ꯅꯅꯥꯏ ꯅꯨꯄꯤꯗ ꯑꯃꯨꯛꯇ ꯇꯝꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯆꯥꯎꯔꯦꯜ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯑꯁꯦꯡꯕ ꯑꯗꯨ ꯍꯥꯏꯅꯤꯡꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯍꯧꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯥ ꯏꯁꯦꯡ ꯁꯦꯡꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯃꯥ ꯍꯟꯗꯛ ꯃꯄꯣꯛꯀꯤꯗꯤ ꯏꯆꯥ ꯊꯣꯏꯕꯤꯗ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯀꯩꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯁꯈꯤ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩꯗ ꯋꯥꯈꯜ ꯃꯥꯡꯂꯒ ꯍꯥꯏꯊꯔꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯁꯨ ꯋꯥꯈꯜ ꯃꯥꯡꯂꯒ ꯍꯥꯏꯊꯔꯛꯂꯤꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯕꯨ ꯉꯥꯛꯄꯤꯗꯨꯅ ꯃꯃꯥ ꯑꯁꯦ ꯅꯪꯕꯨ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯎ ꯀꯩꯗꯧꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯥꯎꯔꯦꯜ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯕꯨ ꯍꯤꯐꯜꯂꯒ ꯃꯀꯣꯛꯇ ꯏꯁꯤꯡ ꯊꯥꯕꯤꯔꯝꯃꯤ꯫ ꯁꯈꯤ ꯇꯞꯅ ꯋꯥꯈꯜ ꯂꯥꯛꯂꯕꯗ ꯃꯆꯥꯅꯨꯄꯤ ꯑꯍꯟꯕꯨ ꯀꯧꯗꯨꯅ ꯄꯦꯟꯗꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯗꯤ ꯃꯆꯥ ꯃꯕꯨꯡ ꯃꯅꯝ ꯃꯌꯥ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯏꯆꯥꯎꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯄꯨꯔꯣꯏꯕꯅ ꯍꯨꯟꯗꯣꯛꯂꯝꯂꯕꯤ ꯊꯥꯕꯂꯩ ꯑꯗꯨ ꯃꯆꯥ ꯑꯄꯤꯛꯄ ꯑꯗꯨꯒ ꯃꯃꯧ ꯑꯄꯤꯛꯄ ꯑꯗꯨꯒ ꯆꯥꯎꯅꯕ ꯌꯣꯛꯅꯕ ꯍꯣꯠꯅꯕꯗ ꯎꯄꯥꯏ ꯂꯩꯇ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯅ ꯍꯣꯠꯅꯔꯛꯄꯅ ꯆꯍꯤ 15ꯒꯤ ꯃꯇꯨꯡꯗꯗꯤ ꯊꯧꯕ ꯑꯃꯗꯤ ꯑꯕꯦꯝꯃ ꯆꯥꯎꯕ ꯀꯥꯡꯗꯣꯡ ꯐꯥꯗꯨꯅ ꯑꯃꯅ ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯑꯕꯦꯝꯃꯅ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩꯗ ꯊꯧꯕꯗꯨ ꯏꯃꯨꯡꯗꯒꯤ ꯄꯔꯞ ꯊꯣꯔꯛꯑꯒ ꯑꯕꯦꯝꯃ ꯅꯪꯅ ꯐꯤ ꯁꯨꯕꯗ ꯑꯩꯒꯤ ꯑꯁꯤꯒꯤ ꯐꯤꯔꯣꯜꯁꯦ ꯈꯔ ꯌꯥꯎꯈꯣꯁꯦ꯫ ꯏꯇꯩ ꯑꯩ ꯉꯝꯂꯣꯏꯀꯣ, ꯑꯩꯅꯦ ꯑꯁꯤ ꯂꯣꯏꯔꯒ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯉꯗꯣꯏꯅꯤ, ꯑꯗꯨꯅ ꯏꯇꯩ ꯑꯗꯨꯝ ꯁꯨꯖꯔꯣ꯫ ꯃꯁꯤ ꯑꯉꯥꯡꯁꯤꯅꯅꯦ ꯑꯩꯅ ꯋꯥ ꯑꯃꯇꯪ ꯍꯦꯛ ꯍꯥꯏꯔꯨꯕꯁꯦ ꯉꯝꯃꯦꯒ ꯉꯝꯗꯦꯒ, ꯅꯪꯅꯦ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯀꯩꯗꯧꯗꯣꯏꯕ ꯍꯥꯏꯔꯣꯗꯅ ꯏꯇꯩ꯫ ꯃꯁꯤꯗꯤꯕ ꯑꯩꯅ ꯈꯤꯇꯪꯗꯪ ꯍꯥꯏꯔꯨꯕꯁꯦ ꯃꯥꯅ ꯍꯦꯛꯇ ꯍꯦꯟꯖꯜꯂꯛꯄꯁꯤꯅꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯊꯥꯕꯂꯩ ꯂꯣꯟꯅ ꯃꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯕꯗꯨ ꯃꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯑꯕꯦꯝꯃꯁꯦ ꯑꯩꯅ ꯐꯤꯔꯣꯜꯁꯦ ꯈꯤꯇ ꯁꯨꯕꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯑꯗꯨꯅ ꯏꯃꯥꯅ ꯑꯣꯏꯅ ꯁꯨꯕꯤꯔꯣ꯫ ꯍꯣꯏ ꯌꯥꯔꯦ ꯏꯅꯦꯗ ꯑꯃꯨꯛ ꯍꯥꯏꯔꯅꯨ, ꯑꯩ ꯑꯗꯨꯝ ꯁꯨꯔꯒꯦ ꯌꯥꯔꯦ꯫ ꯅꯪꯒꯤꯁꯦ ꯉꯁꯥꯏꯅ ꯑꯗꯨꯝ ꯁꯨꯕ ꯌꯥꯔꯕꯁꯤꯗ ꯅꯤꯡꯉꯥꯏ ꯑꯃꯨꯛ ꯇꯧꯕ ꯁꯥꯟꯅꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯑꯗꯨꯝ ꯍꯦꯜꯂꯛꯀꯅꯤꯗ꯫ ꯈꯪꯖꯔꯦ ꯌꯥꯔꯦ ꯈꯗ꯭ꯔꯛ ꯃꯄꯤ, ꯐꯤꯅꯦꯅ ꯁꯨꯕ ꯁꯥꯔꯒ ꯂꯣꯏꯅ ꯁꯦꯒꯥꯏꯖꯅꯤ꯫ ꯑꯗꯨꯝꯅꯕꯨ ꯇꯧꯔꯗꯤ ꯑꯩꯅꯅꯦ ꯅꯁꯨꯝ ꯈꯔ ꯍꯧꯔꯤꯗꯣ ꯃꯩ ꯆꯨꯕ ꯁꯣꯏꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕ ꯉꯥꯡꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯕꯦꯝꯃꯁꯨ ꯃꯇꯩꯅ ꯃꯁꯝ ꯃꯩ ꯊꯥꯅꯤ ꯍꯥꯏꯅ ꯐꯥꯒꯤ ꯇꯧꯔꯝꯕ ꯑꯗꯨꯗ ꯄꯥꯈꯠꯅ ꯃꯁꯝ ꯑꯁꯥꯡꯕ ꯑꯗꯨ ꯍꯥꯏꯐꯦꯠ ꯅꯥꯟꯁꯤꯟꯖꯩ꯫ ꯃꯗꯨ ꯎꯕꯗ ꯊꯥꯕꯂꯩꯅ ꯅꯣꯛꯇꯨꯅ ꯏꯕꯦꯝꯃ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯅꯇꯩꯅ ꯐꯥꯒꯤ ꯇꯧꯔꯤꯕꯅꯤ꯫ ꯀꯩꯒꯤ ꯏꯃꯧꯒꯤ ꯑꯗꯨꯛ ꯐꯖꯕ ꯅꯁꯝꯗꯨꯕꯨ ꯃꯩ ꯊꯥꯗꯧꯔꯤꯕꯅꯣ? ꯑꯁꯦꯡꯕ ꯏꯅꯦ, ꯑꯩꯈꯣꯏ ꯏꯇꯩꯁꯦ ꯅꯥꯇꯩ ꯆꯥꯕ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯃꯥꯅꯦ ꯅꯨꯄꯤ ꯊꯤꯕꯒ ꯑꯃꯠꯇ ꯈꯪꯗꯧꯕ ꯃꯥꯟꯗꯦꯕꯣ꯫ ꯈꯪꯗ꯭ꯔꯦꯗ ꯅꯣꯡꯗꯝꯕꯅ ꯀꯔꯤꯕꯨ ꯇꯝꯂꯤꯕꯅꯣ ꯍꯥꯏꯕ, ꯑꯗꯨꯕꯨꯅꯦ ꯏꯅꯦꯒꯤ ꯍꯥꯏꯕꯨ ꯅꯈꯣꯏ ꯑꯅꯤꯅ ꯈꯨꯌꯥ ꯇꯨꯁꯤꯟꯅ ꯍꯤꯡꯍꯧꯕ ꯑꯁꯤꯇꯅꯤ ꯁꯦꯝꯕꯤꯕ ꯃꯄꯨꯗ ꯅꯤꯖꯔꯤꯕꯁꯦ꯫ ꯏꯅꯦ ꯑꯗꯨꯒꯤꯕꯨ ꯀꯩꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ? ꯏꯇꯩꯒ ꯑꯩꯒꯗꯤ ꯏꯅꯦꯅ ꯀꯔꯤꯃꯠꯇ ꯋꯥꯠꯍꯟꯗ꯭ꯔꯤꯕꯁꯤꯗꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯇꯩꯅꯁꯨ ꯑꯁꯨꯛ ꯀꯟꯅ ꯁꯨꯅꯣꯝꯂꯤꯕꯁꯤꯗꯤ, ꯑꯗꯨꯒꯤꯕꯨꯗꯤ ꯏꯃꯧꯁꯨ ꯃꯄꯥꯜ ꯊꯣꯛꯂꯒ ꯁꯦꯜ ꯇꯥꯜꯂꯨꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯏꯃꯨꯡ ꯑꯁꯤꯗ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯅ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗꯅ ꯁꯨꯔꯤꯕꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯂꯩꯅ ꯃꯃꯧꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯊꯧꯕꯗꯨ ꯀꯣꯟꯊꯣꯡꯂꯣꯝꯗ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯔꯒ ꯆꯪꯃꯤꯟꯅꯔꯛꯄꯗꯨ ꯑꯕꯦꯝꯃꯅ ꯎꯔꯗꯨꯅ ꯑꯕꯦꯝꯃꯗꯨ ꯏꯃꯨꯡꯗ ꯍꯥꯊꯨ ꯆꯦꯟꯁꯤꯟꯈ꯭ꯔꯒ ꯃꯅꯦꯍꯜꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯏꯅꯦ ꯏꯇꯩꯅ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯃꯥꯜꯂꯦ,
Itaina nupa ama puraga lahoi. Karai. Inega tholaga wari sarusi. Hoi ine. Asi haidana mani mama wado. Mapanda puna thokminaraklami. Matam aduda thaubana mamada wansinduna. Ima, aina haibi tauduni. Ibungo gi mingna kai kauba. Ahal lamandi suna leiriko. Indon. Nachagi mingbudi Amujao kawi. Nachagi di ima ipa animaksu loina nongakre. Nachagi ne haibada hanna yengbada kanasu leitre. Ihe nungaiteda. Ida adugidi kemda khalurano. Ngasidagidi ekhoi meyam ama lerisidi. Asi haiduna thaubana Amujao gi wakal chauthoknaba wa haibirami. Matangduda Amujao su nofet tawjarami. Matamduda abemado Amujao na nofet tawudu ubada karino khangdaba ihul ama phawrami. Amujao so sungkoini yenglakba matamda thabalagi marumda nokmi tawribi adu ubada thamoina khoidajabi maithong haibadu oirami. Asumna namit adudagi Amujao do thabak subagi mingda thaubo hoida toina laklami. Thaubanasu Amujao na abemabu pamjai haiba khanglami. Adugi sumathakta abemana Amujao bu su pamjaba du ubada Thaubana mamada tamna wa hodoraklami. Ima, ngasidi wa amata khanasiba. Kai wano ne isana aduk luna hairibo. Atagi natida. Ekhoi abemagi luhongmagi matangini. Abemagi oirabadi masana apamba nupada lijasano. Aidi nangi matangi oiraboi khalure. Adugadi masidiba. Ho magi tangdangwa ma khanglaba kanda oinane. Aigidi men taraki. Ho adubu nupa leitana karamna luhonggadawribano. As adugibu nahana leirida. Kanano niya? Abemanadi naumata pandida. Ho panbay kaiba. Adubu kanano niya? Atay natida itaw Amujao ni. Hoy niya. Adubu oiradi pay niya. Adubu niya masada amugtadi hangkisi. Hoy ma. Asi haiduna thaubana abemaga Amujao gada makhoi anigi luhongbagi wafam adu haudoklami. Anidusu hanadagi ga pamjaraga leiba oibana thaubana haudorakpa aduda harau yarami. Asumna ahalaman ani ahum ga loinana yamna pikna makhoi anigi luhongbagi thauram adu pangthoklami. Asumna anaubi anidu yamna nungsi chanana loina jarami. Adumakpu Amujao na nung laingoi pekliba tureldo nung laingoi kaya pekpham lesilaklamde. Aduna mana wakhal wana magi loinabida onsinduna hairaklami. Nupi, ekhoina nung laingoi pekliba nungoi biturelse nung laingoi pekpham mafam irei lesilaktre. Asida sum asigi thabaksi suraga leirabadi ekhoi nongmadi soidana chara fawba helakadra haina pakhatpa mu poe. Ahigidi makhoi tagina naktabo adumak leirabadi chara chama helabasu henjage hairibani. Nupi, aina haise phagi nate. Ai tadom sahoiga loinana langfaida atopa turel doina nung lengoi pepa chalage haina khale. Phare. Adu makhoita natomta chatpadi aisu kaya pamjade. Aduna ekhoi taisu hauraga chatminarodana. Aina hana hairabani. Adu madi indon matomta hunduklamlaga chatpa pamde hai. Aisu nangbu thadokuna chatpadi pamba natene. Adubu nangbu nungaina thamge khana lauraga chara helhanduna thambadi aisu pamde. Asumna mapuroibana wakhalwaba aduga makhoina chara helani haina wajaba aduda masu itaptapna makhoita na adu yauna khallabanina tatom chahoiga chanaba wari sabiro. Amujao sumagi loinabina harau yarakpa aduda wakhal nungaina pothakhirami. Asum tauna Amujao du lam lapna nung leingoi pekpani haina mayum thadoktuna langfaida leikhirami. Asomda abema nongti numit khudingi taivang sema mapuda magi mapuroibabu asoi angam yahonbiganu haina khurumjarami. Amujao su langfaida leiba kuijingaidadi thabai inkhang subagi wakhanda atai thoina khalamde.
ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯏꯊꯥ ꯊꯥꯖꯗꯨꯅ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯗꯨꯗ ꯇꯥꯕ ꯈꯨꯜ ꯑꯃꯒꯤ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯂꯩ ꯍꯥꯏꯗꯨꯅ ꯃꯨꯛꯅꯥ ꯌꯦꯡꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯇꯥꯎ ꯑꯃꯒ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯗ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯋꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯩꯅꯣꯅꯦ? ꯂꯝꯖꯥꯎ ꯑꯁꯨꯛ ꯆꯥꯎꯕꯁꯤꯗ ꯆꯨꯝꯅ ꯆꯠꯀꯦ ꯍꯥꯏꯗ ꯃꯤꯉꯣꯟꯗꯕꯨ ꯋꯥꯏꯁꯤꯜꯂꯛꯏꯁꯤꯕꯣ? ꯃꯤꯗ ꯋꯥꯏꯁꯤꯟꯕꯗꯨꯕꯨ ꯅꯪꯉꯣꯟꯗ ꯋꯥꯏꯁꯤꯟꯕꯁꯨ ꯅꯠꯇꯅ ꯀꯩꯗꯧꯕꯒꯤ ꯁꯥꯎꯔꯤꯅꯣ? ꯃꯤꯉꯣꯟꯗ ꯅꯠꯇꯦꯅꯦ, ꯑꯩꯉꯣꯟꯗꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯉꯁꯥꯏꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯋꯥꯏꯁꯤꯜꯂꯛꯂꯤꯅꯣ ꯍꯥꯏꯕ ꯌꯥꯕꯗꯨꯗ ꯅꯠꯇ꯭ꯔꯅꯦꯀꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥ ꯃꯇꯥ ꯑꯇꯩ ꯑꯗꯨꯒ ꯅꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯑꯃꯨꯖꯥꯎ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯍꯣꯠꯇꯨꯅ ꯃꯇꯥꯎꯅꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯖꯥꯎꯗꯤ ꯀꯩꯁꯨ ꯈꯟꯗ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯝꯐꯥꯗꯤ ꯇꯨꯡ ꯍꯟꯅ ꯑꯃꯨꯖꯥꯎꯗ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯇꯝꯐꯥ ꯑꯃꯨꯖꯥꯎꯒꯤ ꯋꯥꯈꯜꯗ ꯂꯩꯇꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯃꯛꯅ ꯑꯃꯨꯖꯥꯎꯒꯤ ꯃꯔꯝꯗ ꯑꯇꯣꯞꯄꯗ ꯀꯣꯏꯍꯪ ꯍꯪꯗꯨꯅ ꯃꯃꯤꯡ ꯃꯊꯥꯅꯆꯤꯡꯕ ꯈꯪꯗꯣꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯑꯃꯨꯖꯥꯎꯒꯤ ꯊꯕꯛ ꯁꯨꯐꯝꯗ ꯂꯥꯛꯂꯒ ꯇꯝꯐꯥꯅ ꯇꯥ ꯑꯃꯨꯖꯥꯎ ꯀꯩꯅꯣ? ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯁ꯭ꯋꯥꯏꯗ ꯆꯌꯦꯠ ꯈꯨꯌꯦꯠꯅꯗꯅ ꯂꯩꯔꯅꯨ, ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤꯀꯣ꯫ ꯋꯥ ꯑꯃꯠꯇ ꯍꯥꯏꯒꯦ ꯇꯧꯕꯅꯦ, ꯍꯥꯏꯗꯧꯕ ꯂꯩꯔꯗꯤ ꯀꯣꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯇꯝꯐꯥ ꯑꯃꯨꯖꯥꯎꯅ ꯏꯁꯥꯎ ꯁꯥꯎꯕ ꯃꯥꯟꯕ ꯑꯗꯨꯗ ꯃꯆꯤꯟꯗꯨ ꯈꯖꯤꯛ ꯇꯨꯝꯊꯣꯛꯂꯒ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯃꯨꯖꯥꯎ ꯇꯝꯐꯥꯒꯤ ꯁꯥꯎꯕ ꯃꯇꯧ ꯑꯗꯨꯗ ꯇꯞꯊꯔꯛꯂꯒ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯑꯁ꯭ꯋꯥꯏꯗ ꯍꯥꯏꯒꯦ, ꯃꯤ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯅ ꯑꯃꯨꯖꯥꯎꯗꯣ ꯃꯤ ꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯀꯧꯊꯣꯛꯂꯒ ꯃꯥꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯃꯨꯖꯥꯎ ꯇꯝꯐꯥꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯇꯝꯐꯥ, ꯅꯪ ꯑꯩꯕꯨ ꯅꯪꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯕꯨꯡꯅꯤ ꯍꯥꯏꯅ ꯈꯜꯂꯣ꯫ ꯉꯝꯂꯣꯏ, ꯑꯩ ꯃꯗꯨ ꯁꯨꯡꯉꯝ ꯉꯝꯂꯣꯏ꯫ ꯇꯝꯐꯥ, ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ, ꯑꯩꯗꯤ ꯅꯨꯄꯤ ꯊꯤꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯑꯗꯨꯃꯛ ꯀꯞꯂꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯃꯨꯖꯥꯎꯁꯨ ꯇꯝꯐꯥꯅ ꯀꯞꯂꯒ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯈꯥꯝꯂꯨꯒꯦ ꯍꯥꯏꯅꯗꯤ ꯈꯜꯂꯨꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯃꯊꯧꯗ ꯑꯣꯏꯅ ꯃꯥꯌꯣꯟꯁꯤꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯇꯝꯐꯥꯗꯣ ꯆꯥꯗ ꯊꯛꯇꯅ ꯃꯥꯒꯤ ꯀꯥꯗ ꯀꯞꯂꯒꯗ ꯑꯁꯨꯝ ꯂꯩꯔꯝꯃꯤ꯫ ꯁꯈꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯀꯞꯂꯒ ꯂꯩꯕ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗꯅ ꯃꯥꯅ ꯄꯥꯝꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯍꯥꯏꯕꯁꯨ ꯃꯌꯥꯗꯦ꯫ ꯃꯁꯤꯗ ꯃꯥꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯑꯗꯨꯝ ꯀꯞꯂꯒ ꯆꯥꯗ ꯊꯛꯇꯅ ꯂꯦꯟꯕꯁꯤꯕꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯄꯦꯜꯂꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯃꯥ, ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨꯁꯦ꯫ ꯅꯆꯥꯅꯨꯄꯥꯗ ꯃꯆꯟꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯃꯨꯛꯇ ꯍꯪꯍꯟꯁꯤꯁꯦ, ꯑꯗꯨꯒ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯇꯧꯔꯒ ꯂꯣꯏꯔꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯣ ꯃꯆꯥꯅꯨꯄꯥ ꯊꯧꯉꯝꯕꯗ ꯃꯆꯜꯅꯨꯄꯤꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯗꯣꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯝꯐꯥ ꯑꯍꯥꯟꯕꯗꯗꯤ ꯃꯕꯨꯡꯅ ꯐꯅ ꯍꯪꯂꯕꯁꯨ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯗ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯆꯩꯕꯤꯒꯅꯤ ꯈꯟꯅ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯆꯩꯔꯣꯏ ꯍꯥꯏꯅ ꯊꯦꯝꯕꯗꯒꯤ ꯑꯁꯦꯡꯕ ꯑꯗꯨ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯊꯥꯡꯉꯝꯕꯁꯨ ꯃꯆꯟꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯃꯥ ꯃꯄꯥꯒ ꯄꯨꯟꯅ ꯇꯥꯟꯅꯔꯕ ꯇꯨꯡꯗ ꯃꯆꯜꯅꯨꯄꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈꯤꯕ ꯑꯗꯨꯅ ꯄꯥꯝꯖꯕ ꯑꯣꯏꯕꯅ ꯑꯃꯨꯖꯥꯎꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯗ ꯍꯥꯏꯖꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨꯁꯨ ꯑꯃꯨꯖꯥꯎꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯧꯁꯤꯟꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯦꯞꯅꯔꯕ ꯇꯨꯡꯗ ꯑꯃꯨꯖꯥꯎꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯃꯨꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯜꯂꯒ ꯋꯥꯐꯝ ꯑꯗꯨ ꯀꯌꯥ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯇꯝꯐꯥꯒꯤ ꯑꯃꯨꯛ ꯈꯜꯂꯒꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯁꯣꯝꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯅꯦ ꯊꯥꯕꯂꯩ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯉꯝꯗ꯭ꯔꯦ, ꯌꯨꯝꯗ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯄꯥꯎ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯥ ꯁꯈꯤ ꯑꯃꯗꯤ ꯆꯥꯎꯔꯦꯜꯒꯤ ꯃꯐꯝꯗ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯏꯃꯥ, ꯕꯥꯕꯥ, ꯅꯆꯥꯕꯨ ꯋꯥꯐꯝ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯑꯁꯣꯝꯗ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯃꯨꯛꯇ ꯈꯟꯅꯖꯔꯨꯈꯤꯒꯦ꯫ ꯏꯅꯦ ꯑꯗꯨꯁꯨ ꯀꯟꯅ ꯉꯝꯗ꯭ꯔꯦ ꯍꯥꯏ, ꯑꯗꯨꯅ ꯅꯆꯥ ꯌꯨꯝꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯖꯥꯎ ꯃꯐꯤ ꯃꯔꯣꯜ ꯌꯣꯝꯂꯒ ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯌꯨꯝꯗ ꯍꯟꯈꯤꯕ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯖꯥꯎ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯇꯝꯗꯨꯅ ꯁꯈꯤ ꯃꯇꯩ ꯃꯅꯥꯎꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯋꯥꯗꯨ ꯇꯥꯔꯨꯕꯗ ꯑꯕꯦꯝꯃ ꯄꯦꯟꯗꯅ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯅ
Makhoi tana ada thabak suduna imung manunggi khalibra hairaga makhoi tadi nupi koiduna nugaina leiriba oireko. As abema nang aduna de haino kaigumba ina nupi koiduna nugaina leithoklagabu nangonda wafam sing asi tamhigadro. Asi haiduna matai manawado unkhatnaringaida thawbado hatho hatho chelakduna mamagi anaba ado phibam khara lusile maibana sel yamna changba hidak langthak ngakta hairakle haina makok maru ichau chauna pawadu tamlami. Abe masu manebu nungsiba kaubana selgidamakta khalaga mapuroibana nupi ama thiba haibadu yarami. Asomdana sakhi matai manaude Amujao na mayumda amuk hankhiba adu makhoi khoiladuda amuk khana halaklaroi khana macha nupigi ningba thunghanba ngamlaroi haina thawai yamna wajarami. Adumakbu itha thajadana Amujao na yumduda lagduna abe mana wafam adu yare haina tamlami. Aduga Amujao na tapna ima baba aigi loinabi tamphana ima baba hoibusu hana amukta unajagi haina hayawi. Hoi hoi aikhoi punne hek chatba haibaduni. Asi haiduna makhoi mayamdo pulap oina abemabu unabani haina laklami. Abemadi somda yata aduna leiriba manegi manakta phamsen phongak tawduna leibana Amujao na su tampha hoi sakhi hoibu thabalai hoigida oina puduna laklami. Sakhi konthongdagi lansilakba matamda mana safam kaina yata aduna leiriba do ubada ingangak na machindagi inama thabalai su sakhi khonjal tabada ngakna yengthorakbada sakhi leplaga leiramba aduda sakhi kaino inamana tawramliba mataw asibo. Asi haiduna sakhi hatho hatho mangol dari aduda kakhaduna manamagi manakta sangsinduna phamlami. Matamdada nakanda famliba abemada munna yengduna sakhina inama masibu manine nangi na sanupi ahandune hairakliba wadu tabada tampha matomta machegi nupado mana leini khaluribani haina waraujarami. Adumakbu abema manaw nupibu ubada itaptapna na ichegi naksida phamnu lawo iche nanawna ichene haiba khangludabana nanawna phatraba wakhalase khalure nanawbu ungta ngakpiyo iche. Karigi inawna tamna hairibano inawgi wakhaladuna lichingoiduna tatluraba imungani kilanglase amuk samjinba ngamle. Inawdi machi egi tanglaba phizigi manini nangna ngasidi mapok asigi amuk hana uba phanglaroi khaluba ima pabasu uhanbire imagi ibema thoibi. Asi haiduna sakhi machanupi anibu mathada chena konsinjarami. Asum tawna abema mapok adugi amuk hana uba phanglaroidra haina khaluba mama mapa mabung makhoi sing adu ubada yamna haraujarami. Asumna harau-harauna yanaduna Amujao tamphaga amuk luhongduna machin manaw ani adu nungsi sanana nupa adugi mityeng khada nungaina pankirami.